Panthou Media na punamakku taram noksari ngasigi maruoiba pau khradang miyamda paudamjari Center gi wafam da phong na singnariba kotogi mathakta khudakta legen action lawgadabani kokomi March 9 dagi miyam galoina sangba yadriba mufum singda santi gi paujel puba khongchat chatlagani folks masigi makha tarakpada Kukigi area da sanglaktanana ba folks ta akanba warning tawrakhre koisal leak oibada senaba sing Manipur Prevention of Malpractice Act ki makada sabsaba sayrak phangangani koisal leak oihanbada senaba ozani fari Relief camp ta leiba IDP singi milu pirang kangdriba fawbo yausang thabal chongba yaroi KCP PWG IDP singa mayumda leitana leiringai amadi makhoi milu pirang kangdringai fawba thabal chongba yaroi haina aina thingkraba Manipur gi lalhoba ama oiriba Kangleipa Communist Party KCP People's War Group ki PRO singkai nganbana khoyak piduna khangalakli PLA gi lanmi ani fare Speaker Thokchom Saitabarta ngarang numidang wairam kana amata yaudana masa mathanta Delhi da paisin khre Manipur da rajniti ge ahong mama lakpa yana leiri makha tarakpada iduning thogi page ki posamadang share tokjari Pauza khop guite koba Delhi gi KSO leader asigi hantaktagi Kukigi separate administration demand ICU da sangkhre Nipa se Kuki leader singna haibuwa suta de aun boost the self style da thabak tawi magi matung inanaba mi su leitre mana tawriba singa se lanba sumbana nakal amada thamkhraga magi plan khuding prop show oire comedy circus male haidna mayamna noknare panbi abadi Delhi gi jantra mantra da Kuki singi rally ama sin khibado zomi student amata yaukhide atai tribe ki student singsu invite tawkhide Event ado cover tauba lakpa TV reporter amagi mahaki interview mayamna comedy oina viral chalhan khi English ta ngang ba haiboi haitaboy wa ngang ba haiboi haitaboy makok mamai amata hek samnadaba makhai akon bada reporter adu da onsel laga nang hato ura sel I kill you hai khi Jantra mantra da sin khiba event adu su kokui zomi council na Surachanpur da rally singani tawram laga to khiba adu da mahakna KZC government of India dagi paisa sare haina maran si duna KZC bu challenge tawduna maranai self style self boss self interest da event organize taw khibani aroibada iduning thau pe sasigi admin na maitai singi mathakta pen da wafum kaya amasu phongdorakli loinana Kuki amadi India government gi marakta secret agreement leinai haibo phonsu thamlakli tamina si iduning thaugi biggest struggle ase maitai gyan tana na bahona ba asira oire migina mangal khajik phangbada hin khajiktang phangbada gyan tai action da onthok na bahonai maitai gi di thillaga takla fawba da gyan taw haiba yade maithakta nelaba fawba inba satte Evidence ngaibada natro nayum khungang maisa khibado President run thamkhibado haujiksu proof evidence ngairaga leiri sidagi di wa ngangaroidabani energy loire maitai na khoi khangbra Kuki sing Government of India ga secret agreement ama sign tawnai haiba se mado khangluna ba thizuluna ba maitai leite MLA oigera bureaucrat oigera social worker CSO oigera 2019 adoi the government of India amadi NSNIM gi finance settlement poraknana ba wari sanaba loisin ki NSNIM gi demand pidringai gi mamangda su Kuki militant singi territorial council semnana ba demand se 2019 adoi the kankhalakhi government of India gi interlocutor nasu Kuki gi demand se piragadi Manipur gi irang nemlagani khalui 2019 Lok Sabha election mangoi nana Kuki singi problem solve tawrgani haina election campaign da phongdokhi National News Channel singda Kuki singi territorial council piraba yana leire haina inarakhi Territorial Council pinana bahona bada constitutional amendment tawduna Manipur da 6th schedule sanahan gadabani 10 July 2019 da UNC na thador khiba serol amada Kuki gi territorial council sembaga nagagi lam sokpa yaroi haina laurakhi
Kuki singsu Kuki gi lam NNCN IM gi demand da Kuki inhabited area pithokiba yaroi haina kanna objection tawrakhi. Government of India amadi Naga Kuki ga kari wari sanari kari demand tawnari amadi progress kadai fawba yawnakre haibado maitai masa amata urude tarude yengrude wakhal tawrude. Maitai gi schedule tribe demand tawbada Manipur Sarkar na center da recommendation thabidaba State Assembly na resolution lobidabagi maram khangkhide. Maitai ST demand committee na High Court da salaba matungda High Court ki notice lakpadagi hanana territorial council sembagi alert oiduna lairaba Kuki singna Maitai da ST pikhiba taragadi Kuki singi territorial council sembada akaiba lakpa yai haibagi nungnangba lakhi. Maitai ST sanbagi court directives ki mayokta ITLF na Manipur gi singi mafam khudingda rally sinki. Thangnaba mikupta violence yauraktuna ngasiga thana tha kun phakre irang loisinba ngamdaba lairiba ase. Lan manungda Kuki singi sinanaba history data file tapna thigatpa horakhi. Government of India da thagathiba Kuki singi asemba history data tapna correction tauba horakhi. Kuki gi territorial council demand da maitai ga khanarubadagi haujik maikai amarom da satkre. Tasengbadi maitai singdi Government of India Kuki gi aronba agenda demand haujik phawba khangdabani. Advisor to Ministry of Home Affairs Notice AK Misrana Naga amadi Kuki Su Group ki interlocutor animak oikhibadagi Naga Kuki gi problem ase amukta pulap loisinba yananaba setting tawba horakhibani. Haujik maitai gi problem ama amuk maitai Kuki lan asina maram oiraga yausilakpa asina setting da changes lakpa hokre. Adumakpu AK Misra gi Manipur khongchatta Kuki leader sing khak natana NNCN IM gi leader sing su unaba lepte. Kuki su khakta natana NNCN IM ga su makata na wari sanari maitai gadi ngasi fawo wari sanadari. Naga Kuki maitai ahumaki problem sing amuktada punna loisinanaba lambi thiri. Nauna sem kiba Kuki Zo Council KZC amadi Government of India gi advisor MISA AK Misra amadi Joint Director MISA Rajesh Kambalga January 18, 2005 da New Delhi da tawnakiba meeting da nahauna na KZC na Home Ministry da Kuki singi separate administration natraga Union Territory demand tawki amadi Kuki Su militant singa yanakiba agreement nahauna na ningsingki. Government of India gi response tana Manipur da haujik thokliba violence ase hana ingtha laga political dialogue natraga separate administration gi wari makhata na sanasi haina yanakhi. Government of India gi assurance ama laibagi ni ngasi fawba Kuki singna makoi gi demand tanba leptriba ase. Government of India gi agreement assurance aduna Kuki singi demand amadi state treasury da haujik fawba mapangal haplaga satli amadi Government of India su Kuki singda soft corner lairi.